Newton mamaidu ikaiboy kaiboy koileleraga hairei. Tayai, sida kamdona. Henry mamitu khujilaga. Nang sida kedawalaino. Newton yam pakhatna. Sung, ai chatle, thabak lehoi tayai. Asi hairaga garidu karamba lambidanoga khangdagai gyan tadagai thauraga chatki. Henry su magi garidu thauraga thabak mafamda chatkre. Somdana pictru matha sana dari mapanda phamaga mangduna lay. Tombina, hey, icha tombi kaidaurage nasaga nungai tabro nangbo. Pictru khon kalap hairei. Baba, nacha se matha sutta sare. Tombi yam nungai tana hairei. Ipagi bema, ai khangi nangna waramdoido. Nupa machadusu yam nungai ramaroi. Aisu khangine. Pictru, kadai digino Tarzan dunabu nungai tabagaina. Masamdu poiraga hatawni. Tombina, haima kaino ne he misu nungsija tawrini ne. Nang nupini ka henjina wa nganglu nuko. Pictru mamitu lauthoklaga. Kadiya nungsiba. Tombina, hoine mana nangbu yam nungsijai hairamine. Wahaidu tabada Pictru tingkhatana laurai. Oima sire daidi. Thembisu imungdagi thoklai. Kedaurage nangba lau khongdana tawriduna. Pictru na sat hairei. Ho Tarzan do mana ibu nungsi haina pabada hairammeye. Thembisu ngakna. Ha! Makhoisu thajabagi wangmada haibadu oire. Hayenggi wa kaya ama khanaraga lainare. Matamdi sum haujinki. Numidangi matamni. Chak to'oba tungda Henry tumba yadre. Nungse ngandoba kayang wali jano. Henry di pung yengbana magi mathau oire. Tumniga khangdagai mamitu laukthokduna adum yengdana lay. Tapna ahingdusu adum haukre. Henry di ahing tumdabai kanna tumthakiduna yahaubaga khangdre. Pung 9 tara fawa haugalaktabadai Vidyalakshmi na haudokpa lai. Vidyalakshmi na thongda lepaga. Now, tabro. Thengine nangbo haugalo. Henry su kabok mamitu singlai. Uirum tauraga. Kainoi che? Vidyalakshmi na. Hey, nangbu thabaga chatloidro pungse yadre. Henry tumlambadai mamitu khangpang-panglaga. Pungsidi. Hoi, ai haugale. Henry machin mayagadu sengdoi yam thuna iruzaraga dress loisilaga hobe tholakpa ubada laimana. Yaima, nang breakfast sida chage hairo. Henry na. Ai charoi. Laimana. Chakoina chage hairo adudi. Henry na. Kemta charoi. Adoina charge. Asi hairaga hathu thoki. Henry gari yu thokdoklaga sumlakpada Pictru hoigi yum yogadaba khara walinge adaida Pictru gi khonjel tarai. Henry gari du chaplepi aduga khamaga sakhraba nungsa maraktuda Henry mamitu pangba ngamthagai khujilaga yengi. Somdana, heima changkhre ne sidi. Hera nang ngamba yaroi. Henry laikhom marakta layoliba nupi macha aduda yamuna yengduna lay. Nupi macha aduna laikhom maraktagi ngaprum mama faraga fatlangkhalai. Ngaprum madusu Henry gi mathakta tasinduna Henry tingkhatana laurai. Hey! Mamai mamit kadu laikom itei kai saksu fau khangdagai mamit mana yumkhatana yengai. Boss! Bol keno dai paithorak pa mairik singdu ingagi nungchuna heithaduna unging ingbagum Henry gi saugatlamba pumba khonjel adu tabadagi ingthaki. Pictru parap kakhalai. Boss, ai uhaudre soikibane. Henry saubagi mahutta momonok pa maithonga iroinana. Aina ngarang kai haramge. Pictru luktharaga yamna unwai muk ingna khumlai. Boss, pungaliye. Henry thamoida haraubagi mamitana masu chanana ingna hairei. Hoida ado lao. Pictru makhongna chatke tawi. Henry kaubusu ikaigum taw yam tapna. Ngaikho. Pictru chatlambadagi chaplepi aduga. Boss, kedaurage? Henry na. Garida punna chatkrase kakhalo. Ngasigi Norman taba Henry gi mataudu Pictru di ingangai karinu haiba gyanga tadrabani mangla taibangla haibagi wakal su khalaabani. Aduga amana mana ngarang mapada haikibadu amuk ningsinglai. Pictru mikuptuda magi angau mihuldu amuk lai. Mamitu lauthoklaga makhuttu mayana chi machinda solai. Soitredana ngarang pabana haibado.
Pictru kemtaga hairamdana mayum tana hotana chenki. Harry ingak ngakna kai Pictru na hotana chelakpada Newton su thongalda lumduna lairami. Pictru yam ngakna machinda Iyamba Newton di magi matungda Pictru layega amata khangba nate huranba sadana lay. Pictru changsilaga Newton gi mathunda pop laungna thai. Newton khangpre khangi tungda machin thiraga onthoklai. Minai macha kanano yang usitabra. Pictru oirambaduda Newton magi thamoidu kenoma tawkhre makhuttu mathabakta pairaga makhada famthaki. Pictru laikhomduga changsilaga paige tawi. Newton mamittu laukthoklaga no Pictru makhwanga melaga kadar khan yare akhoida changnusi lao ai dress hongdoke aduga aiga puna chatse. Wahai du tabada Newton di manga chap hek manai nahan hairakhiba waduga ngasi ngangthoklakliba waduga yamna khenabaduda Newton harauna asengba. Pictru suktoklaga hoi noi darjana yadre ado ai maga chapminaba sungangamoi ko. Newton na aiga jatoine mana handakti pugi haibaga sungya yaroi inaktagi sekel ama fana lafalaroi. Pictru na kai haibaduna. Newton makoktu holaga thenge loshilo kaya chaluge nangba. Pictru na ngaprum khoi thaklambane adu lokhatpa chaluine. Newton ngaprum palakpada hainadabai mawong tawraga ngaprum khoi thabase asumaina tawnabra. Pictru ngaprum ama lokthoklaga adu ullaga hairai aina mu kumaga faruine nasidi haurani. Newton di puk mathangang ole suktoaga kaino haije nang ngaprum zabra. Pictru na saina ado lao ai losilage noi tarjana mu lahani. Pictru ga Newton ga anidu changakpa ubada thembi kharadi saungningi. Pictru da tawkhiba mayamduna thembi saungna hairai. Pictru kaino ranga tawrise ha aina moigi paisa do pinaba tamosani da haikre ma haujimak thilani. Pictru luktharaga che yare ai migi maral sokpa pamde warasuana isagi homang mamal pame. Asi hairaga Newton da onsilaga yamba ai losilake ko ngakta ngairamo. Pictru paraprap changki adubu thembidi mana ngangiba mayamdu nungaibadi nate aduk thina Pictru da tawkhiba mayamdunani. Newton di magi manakta thembi leibaduda kharadi kire kayamu hairaktoino khanna. Thembi na Newton da lotna yengjai aduga amu hairai nang makha taba nangde. Newton na ngangdoibu ningdana hairai aina natiye aikhoi tayana ne iche. Thembi su Newton gi jamjaba matauda nungsiba po ure nokfe tawraga hairai aikhoi Pictru ga nanga adum chatminau ko ma thadokanu haige tawne. Tanjaduda kadomdaino khanghaude. Ibungo macha Newton di lawai satkre fuk hogalai aduga onthoklaga tayai. Harry makut anidu pocket humjillaga mamittu khujillaga hairai nangna sida kaidaromiba. Newton di thembi gi mangdaga nganglak toijala khallaga isu ikaina amuk thembi da yengi. Harry da amuk yeng yam tapna khumlai tayai Pictru na ma lobula o hairakpa adugi lawbalakpane. Harry na gariye mana lawbala o hairaba. Imungdai Pictru na khumlai hoi mane aina lawbala o haikibane. Harry pocket humlamba makhuttu satoklaga saugalai gariye ai makha taba nangde. Pictru na boss iyamba sorry sargoina thawak puna chatke masida ayaba piyo madu natadi ai thabak tawba ngamoi. Harry su saugalai magi jinthakta khumi haina maya chiktuna ngangai ai gi jinthakta yamna khumlakanu nang ai gi makha taba nangde. Pictru na hoi ai nangi paisa do sem saba loire haujimak piyo haibra. Asi hairaga Pictru macheda yengai. Thembi na ai tamo sanida phone tawge. Wahai du tabada Newton di pakhaikre. Harry da onsilaga tayai. Harry su idi karabani adubu mana amuk ngangluraga. Pictru na yara aroi khanduna kemta hairamdana yam thuna thokre. Newton yam tapna ichan. Pictru su mapi ira chelabani. Newton da onsilaga atapa khonjalda yamba chatlasira. Thembi na Pictru hajana chaluko.
ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯇꯟꯒ ꯄꯨꯟꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗ ꯍꯦꯟꯔꯤꯁꯨ ꯃꯁꯥꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯦ, ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯀꯔꯤ? ꯁꯅꯤ ꯍꯥꯏꯕ? ꯈꯪꯒꯅꯤ꯫ ꯁꯦꯜ ꯀꯌꯥꯝ ꯄꯥꯏꯕꯅꯣ ꯅꯪ? ꯑꯩꯒꯤ ꯃꯥꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯀꯅꯤ? ꯍꯦꯟꯔꯤ ꯃꯇꯣꯝꯇ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯛꯏ꯫ ꯑꯣ ꯃꯥꯏ ꯒꯣꯗ, ꯁꯅꯤ! ꯍꯦꯟꯔꯤꯅ ꯍꯧꯖꯤꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯇꯣꯝꯕꯤꯅ ꯁꯅꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯕꯗꯨ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯀꯟꯅ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯁꯠ ꯃꯃꯥꯏ ꯂꯩꯔꯒ ꯅ꯭ꯌꯨꯇꯟꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯝꯕꯤ ꯃꯌꯥꯏꯗ ꯈꯥꯝꯃꯒ ꯅ꯭ꯌꯨꯇꯟꯒꯤ ꯒꯥꯔꯤꯗꯨ ꯊꯠꯂꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯅ꯭ꯌꯨꯇꯟꯁꯨ ꯍꯦꯟꯔꯤꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯤꯔꯦ, ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯍꯦꯟꯔꯤ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯑꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯀꯨꯝꯊꯔꯣ! ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯄꯥꯈꯠꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯅ꯭ꯌꯨꯇꯟꯁꯨ ꯌꯥꯝ ꯇꯞꯅ, ꯇꯌꯥꯏ! ꯍꯦꯟꯔꯤ ꯃꯌꯥ ꯆꯤꯛꯑꯒ, ꯀꯨꯝꯊꯔꯣ ꯍꯥꯏꯁꯦ, ꯇꯟꯅꯗꯅꯣ! ꯄꯤꯛꯇ꯭ꯔꯨ ꯅ꯭ꯌꯨꯇꯟꯗ ꯌꯦꯡꯉꯒ ꯃꯉꯛꯇꯨ ꯅꯣꯝꯃꯤ, ꯑꯗꯨꯕꯨ ꯅ꯭ꯌꯨꯇꯟꯗꯤ ꯃꯥꯅ ꯍꯦꯟꯔꯤꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ, ꯃꯉꯛꯇꯨ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯒ ꯂꯩꯕ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯀꯨꯝꯊꯔꯛꯏ꯫ ꯍꯦꯟꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯥꯔꯦ꯫ ꯅ꯭ꯌꯨꯇꯟ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯤꯔꯥꯡꯅ ꯄꯤꯛ ꯊꯟꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯟꯔꯤ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯒꯥꯔꯤꯗꯨ ꯌꯥꯝ ꯀꯟꯅ ꯊꯧꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯣꯡꯕ ꯍꯦꯟꯔꯤꯒꯤ ꯒꯥꯔꯤꯅꯤ꯫ ꯁꯣꯔ ꯐꯥꯎ ꯀꯟꯅ ꯍꯣꯟꯖꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯑꯃꯨꯛꯁꯨ ꯉꯛꯏ, ꯃꯔꯝꯗꯤ ꯅꯣꯡꯃꯇ ꯃꯥꯒꯤ ꯒꯥꯔꯤ ꯇꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯄꯣꯠ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯗꯕ ꯃꯤꯅꯤ꯫ ꯑꯁꯤꯅꯁꯨꯅꯤ ꯍꯦꯟꯔꯤ ꯒꯥꯔꯤꯗꯨ ꯃꯥꯒꯤ ꯐꯥꯁꯠ ꯐꯨꯗ ꯑꯃꯗ ꯊꯧꯖꯤꯜꯂꯤ, ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯈꯥꯝꯃꯒ ꯊꯝꯂꯝꯃꯤ꯫ ꯍꯦꯟꯔꯤ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ, ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯃꯁꯥꯗꯨ ꯁꯨꯛꯆꯤꯜꯂꯒ ꯂꯩ꯫ ꯍꯦꯟꯔꯤ ꯉꯁꯥꯏꯗꯒꯤ ꯂꯥꯎꯕ ꯈꯣꯡꯕ ꯃꯌꯥꯝꯗꯨ ꯑꯗꯨꯒꯤ ꯇꯥꯌꯣꯟꯅꯕꯗ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯨꯝꯊꯔꯣ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯎꯠꯇꯨꯕꯤꯗꯧꯅ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯉꯛꯏ꯫ ꯍꯦꯟꯔꯤꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯨꯝꯃꯛꯇꯦ꯫ ꯍꯦꯟꯔꯤꯅ ꯑꯃꯨꯛꯁꯨ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ, ꯑꯩ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ? ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯏ꯫ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯅ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ, ꯕꯣꯁ, ꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯦꯟꯔꯤꯅ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯗꯧ ꯂꯩ, ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯔꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯦꯟꯔꯤꯒꯤ ꯇꯨꯡꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯂꯩ꯫ ꯍꯦꯟꯔꯤꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ, ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯄꯥꯈꯠꯅ ꯍꯨꯃꯥꯏ ꯍꯨꯝꯃꯣ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯅ ꯃꯤꯒꯤ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯅꯕ ꯊꯝꯂꯤꯕ ꯃꯤꯅꯨꯗꯨ ꯂꯧꯔꯒ ꯍꯨꯃꯥꯏ ꯍꯨꯝꯒꯠꯂꯛꯏ꯫ ꯍꯦꯟꯔꯤ ꯈꯣꯟ ꯀꯟꯅ, ꯅꯪ ꯑꯩꯅ ꯑꯗꯨ... ꯍꯦꯟꯔꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯃꯣꯏ ꯑꯅꯤꯗ ꯂꯣꯏꯅ ꯌꯦꯡꯉꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯋꯦꯇꯔ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯗ, ꯃꯤꯁ, ꯁꯣꯝꯗ ꯐꯝꯕꯤꯌꯣ꯫ ꯄꯤꯛꯇ꯭ꯔꯨꯅ ꯁꯠ ꯈꯨꯝꯂꯛꯏ, ꯌꯥꯅꯤꯌꯦ, ꯑꯩ ꯕꯣꯁꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦ꯫ ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯒ ꯃꯌꯥ ꯆꯤꯛꯑꯒ ꯃꯤ ꯇꯥꯒꯗ꯭ꯔꯥ ꯈꯟꯅ ꯌꯥꯔꯛꯇ ꯉꯪꯉꯒ ꯍꯥꯏꯔꯛꯏ, ꯑꯩꯅ ꯅꯪ ꯍꯨꯃꯥꯏ ꯍꯨꯝꯃꯣ ꯍꯥꯏꯕ꯭ꯔꯥ? ꯂꯦꯞꯄꯣ ꯍꯥꯏꯕ꯭ꯔꯥ? ꯄꯤꯛꯇ꯭ꯔꯨ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯇꯧꯔꯒ, ꯕꯣꯁ, ꯀꯩꯗꯧ ꯍꯥꯏꯅꯣ? ꯍꯦꯟꯔꯤ ꯃꯃꯤꯠꯇꯨꯅ ꯐꯝꯃꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗ ꯋꯦꯇꯔꯗꯨ ꯃꯌꯥ ꯀꯥꯈꯩ ꯌꯦꯡꯗꯨꯅ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯔ, ꯀꯔꯤ ꯆꯥꯁꯤꯒꯦ? ꯍꯦꯟꯔꯤꯅ, ꯀꯣꯐꯤ ꯑꯅꯤꯒ ꯄꯤꯖꯥ ꯄ꯭ꯂꯦꯠ ꯑꯅꯤꯒ ꯄꯤꯔꯛꯑꯣ꯫ ꯄꯤꯛꯇ꯭ꯔꯨ ꯈꯣꯟ ꯀꯜꯂꯞ ꯁꯠ ꯍꯥꯏꯔꯛꯏ, ꯑꯁ, ꯀꯣꯐꯤ ꯀꯥꯏꯅ, ꯌꯥꯔꯦ, ꯆꯉꯥꯡ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯛꯁꯦ꯫ ꯑꯗꯨꯒ ꯄꯀꯣꯔꯥ ꯑꯣꯏꯅ ꯆꯥꯒꯦ, ꯑꯩꯗꯤ ꯅꯣꯏꯒꯤ ꯄꯤꯖꯥ ꯄꯤꯔꯥꯡꯒ ꯆꯥꯖꯅꯤꯡꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯤꯛꯅ ꯄꯤꯛꯄꯅꯦ, ꯉꯥꯡꯊꯣꯛꯂꯛꯄꯅ ꯑꯃꯨꯛ ꯇꯣꯏꯕ, ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯏ꯫ ꯐꯥꯁꯠ ꯐꯨꯗꯇꯨꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯃꯣꯏꯗ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯉꯛꯏ꯫ ꯍꯦꯟꯔꯤꯗꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯗꯨ ꯍꯦꯟꯔꯤ ꯌꯥꯎꯕꯗꯨꯗ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯅꯩ, ꯃꯥꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯈꯨꯝꯂꯒ ꯃꯌꯥꯗꯨ ꯆꯤꯛꯑꯒ ꯍꯥꯏꯔꯛꯏ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯣ, ꯋꯥ ꯉꯥꯡꯂꯛꯀꯅꯨ꯫ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯣꯐꯤꯒ ꯄꯤꯖꯥꯒ ꯄꯨꯔꯛꯂꯦ꯫ ꯍꯦꯟꯔꯤꯅ ꯀꯣꯐꯤ ꯀꯞ ꯑꯃꯒ ꯄꯤꯖꯥꯗꯨ ꯑꯃꯒ ꯄꯤꯛꯇ꯭ꯔꯨꯗ ꯏꯟꯁꯤꯜꯂꯤ꯫ ꯉꯁꯥꯏꯈꯩꯅ ꯀꯤꯁꯤꯟꯅꯔꯒ ꯂꯩꯔꯁꯨ ꯆꯔꯝꯗꯥꯏ ꯊꯛꯂꯝꯗꯥꯏꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯀꯤꯕ ꯏꯀꯥꯏꯕ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯄꯤꯛꯇ꯭ꯔꯨ ꯄꯤꯖꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯥꯏ꯫ ꯑꯁ, ꯁꯤꯕꯨ ꯑꯆꯥꯄꯣꯠꯅꯤꯅ, ꯌꯥꯒ ꯂꯣꯏꯅ ꯅꯞꯄꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯗ ꯅꯞꯄꯗꯨ ꯆꯤꯡꯊꯣꯛꯄ ꯌꯥꯕꯗꯨ ꯄꯤꯛꯇ꯭ꯔꯨꯅ ꯌꯥꯝ ꯇꯞꯅ ꯃꯔꯤ ꯃꯔꯤ ꯁꯥꯡꯅ ꯃꯌꯥꯗꯒꯤ ꯆꯤꯡꯊꯣꯔꯛꯏ꯫ ꯍꯦꯟꯔꯤꯗꯤ ꯃꯗꯨ ꯎꯕꯗ ꯏ ꯀꯥꯔꯦ, ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯄꯤꯛꯇ꯭ꯔꯨ ꯁꯠ ꯁꯠ ꯃꯌꯥꯗ ꯂꯣꯏꯅ ꯅꯝꯁꯤꯜꯂꯤ꯫
ꯑꯗꯨꯒ ꯀꯣꯐꯤꯗꯨ ꯑꯃꯨꯛ ꯊꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯩꯅꯣ ꯁꯤꯕꯣ ꯆꯥꯕꯨ ꯁꯨꯃꯥꯏꯅ ꯂꯣꯟꯕ꯭ꯔꯥ ꯍꯥ ꯍꯣꯇꯦꯜ ꯑꯗꯨꯛ ꯆꯥꯎꯅ ꯐꯝꯃꯒ ꯆꯥꯕꯨ ꯍꯨꯏ ꯃꯊꯤꯗꯧꯅ ꯍꯦꯟꯔꯤꯗꯤ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯑꯃꯨꯛ ꯃꯌꯥ ꯆꯤꯛꯑꯒ ꯌꯥꯔꯦ ꯂꯥꯎ ꯆꯠꯂꯁꯦ ꯄꯤꯛꯇ꯭ꯔꯨ ꯑꯃꯨꯛ ꯃꯥꯒꯤ ꯍꯧꯅꯕꯤ ꯑꯗꯨ ꯍꯧꯔꯛꯏ ꯁꯨꯛꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯨꯛꯊꯔꯒ ꯍꯦꯟꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯐꯥꯁ ꯐꯨꯗ ꯑꯗꯨ ꯍꯦꯟꯔꯤꯒꯤ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯥꯜꯂꯤ ꯃꯐꯝꯗꯒꯤ ꯀꯩꯗꯒꯤ ꯆꯥꯕ ꯊꯛꯄ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯋꯥꯠꯄ ꯂꯩꯇꯦ ꯐꯥꯁ ꯐꯨꯗ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯄꯥꯛ ꯑꯃ ꯂꯩ ꯌꯣꯠꯀꯤ ꯐꯝꯐꯝ ꯈꯔꯁꯨ ꯊꯥꯗꯨꯅ ꯍꯦꯟꯔꯤꯅ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯨꯛꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩ ꯍꯦꯟꯔꯤꯅ ꯅꯪ ꯀꯌꯥꯝ ꯂꯦꯞꯄ ꯄꯥꯝꯒꯦ ꯍꯥ ꯐꯝꯃꯣ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯥꯗ ꯐꯝꯃꯣ ꯍꯥꯏꯔꯣ ꯕꯣꯁ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨ ꯀꯩꯝꯇ ꯍꯥꯏꯗꯅ ꯂꯩꯕꯥꯛꯇ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯩ ꯍꯦꯟꯔꯤꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯅꯪ ꯃꯀꯣꯛꯇꯨ ꯆꯥꯛꯄ꯭ꯔꯥ ꯍꯥ ꯄꯤꯛꯇ꯭ꯔꯨ ꯐꯨꯛ ꯀꯧꯒꯠꯂꯛꯏ ꯍꯦꯟꯔꯤꯅ ꯁꯤꯗ ꯐꯝꯃꯣ ꯄꯤꯛꯇ꯭ꯔꯨ ꯆꯪꯁꯤꯜꯂꯒ ꯃꯄꯥꯟꯗ ꯃꯆꯦꯠ ꯑꯃꯗ ꯌꯥꯝꯅ ꯋꯥꯅ ꯐꯝꯃꯤ ꯇꯥꯗꯧꯈꯩ ꯍꯦꯟꯔꯤ ꯌꯥꯝ ꯇꯞꯊꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯏ ꯅꯪ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯍꯦꯟꯔꯤ ꯇꯞꯊꯔꯛꯄꯗꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯍꯥꯏꯕ ꯍꯦꯟꯔꯤꯅ ꯀꯅꯥ ꯊꯤꯅꯣ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯁꯤꯗ ꯍꯥꯏꯔꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯍꯦꯟꯔꯤ ꯍꯟꯗꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯁꯅꯤ ꯍꯥꯏꯁꯤꯅ ꯀꯅꯥ ꯄꯤꯛꯇ꯭ꯔꯨ ꯁꯅꯤ ꯄꯜꯂꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯁꯅꯤ ꯀꯩꯗꯧꯔꯒꯦ ꯍꯦꯟꯔꯤꯅ ꯀꯅꯥꯅꯣ ꯃꯥ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯔꯝꯗꯤ ꯁꯅꯤꯗ ꯑꯃꯨꯛ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯈꯟꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯂꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣ ꯃꯤ ꯑꯩꯒꯤ ꯏꯕꯨꯡꯅꯦ ꯌꯥꯝ ꯊꯤꯅ ꯐꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯕꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯗꯕꯗꯨꯗ ꯑꯣ ꯁꯦꯡꯉꯦꯀꯣ ꯄꯤꯛꯇ꯭ꯔꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯍꯦꯟꯔꯤꯗꯤ ꯃꯕꯨꯛꯇ ꯈꯜꯂꯛꯏ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤꯕ ꯋꯥꯁꯤ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗꯦ ꯑꯗꯨꯅ ꯁꯅꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯍꯥꯟꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯗꯣꯛꯈꯤꯕꯅ ꯐꯩ ꯍꯦꯟꯔꯤꯗꯤ ꯑꯁꯤ ꯈꯜꯂꯒ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ ꯒꯥꯔꯤ ꯀꯥꯈꯠꯂꯣ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ ꯍꯦꯟꯔꯤ ꯁꯤꯗꯩꯗꯤ ꯅꯪ ꯊꯕꯛ ꯂꯦꯞꯄ ꯌꯥꯔꯔꯣꯏ ꯄꯤꯛꯇ꯭ꯔꯨꯅ ꯕꯣꯁ ꯑꯩ ꯗꯦꯠ 4ꯗꯤ ꯂꯦꯞꯀꯦ ꯍꯦꯟꯔꯤ ꯈꯣꯟ ꯀꯜꯂꯞ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯦꯞꯄ ꯍꯥ ꯀꯅꯥ ꯎꯅꯗꯧ ꯂꯩꯒꯦ ꯄꯤꯛꯇ꯭ꯔꯨ ꯌꯥꯝ ꯀꯤꯅ ꯕꯣꯁ ꯑꯩꯒꯤ ꯕꯥꯔꯗꯦ ꯇꯥꯏꯌꯦ ꯑꯗꯨꯒꯤꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯁꯦꯡꯕꯔꯣ ꯄꯤꯛꯇ꯭ꯔꯨꯅ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯗ ꯍꯦꯟꯔꯤꯒ ꯃꯣꯏ ꯕꯤꯖꯤꯅꯦꯁꯃꯦꯟ ꯈꯩꯒꯤ ꯄꯥꯔꯇꯤ ꯂꯩꯕꯗꯨ ꯑꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯤ ꯄꯤꯛꯇ꯭ꯔꯨꯅ ꯀꯥꯏꯗꯅꯣ ꯕꯣꯁ ꯍꯦꯟꯔꯤꯅ ꯃꯅꯨꯡ ꯌꯧꯔꯒ ꯈꯪꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯪꯉꯛꯏ ꯃꯅꯨꯡꯗꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯝꯃꯤ ꯗꯥꯟꯁꯄꯨ ꯇꯧꯅꯕꯅꯦ ꯑꯃꯕꯨ ꯇꯧꯅꯕꯅꯦ ꯅꯨꯄꯤꯁꯤꯡꯗꯨꯅꯒ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄꯤꯛꯇ꯭ꯔꯨꯗꯤ ꯄꯨꯔꯥ ꯑꯣ ꯇꯥꯔꯦ ꯅꯨꯄꯤꯁꯤꯡꯗꯨꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯅꯣꯛꯅꯕ ꯀꯌꯥꯗꯨ ꯍꯦꯟꯔꯤꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯗꯦ ꯃꯥꯁꯨ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯗꯤ ꯍꯦꯟꯔꯤꯒꯤ ꯇꯨꯡꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯃꯥꯒꯤ ꯕꯦꯒꯇꯨ ꯃꯈꯨꯠꯅ ꯀꯣꯟꯁꯤꯜꯂꯒ ꯂꯩ ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤꯒꯤ ꯃꯔꯨꯞꯇꯨ ꯆꯪꯁꯤꯜꯂꯛꯑꯒ ꯏꯆꯟ ꯑꯩꯒ ꯗꯥꯟꯁ ꯇꯧꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯁꯔ ꯑꯩꯗꯤ ꯍꯩꯅꯔꯣꯏꯌꯦ ꯁꯔ ꯀꯥꯏꯅ ꯗꯥ ꯀꯧ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯐꯦ ꯇꯧꯔꯒ ꯍꯣꯏꯗ ꯍꯦꯟꯔꯤꯗꯤ ꯋꯥꯔꯤ ꯁꯥꯔꯤꯕ ꯑꯗꯨꯒ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ ꯃꯃꯤꯠꯇꯨ ꯁꯦꯞꯇꯅ ꯌꯦꯡꯉꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯈꯪꯗꯨꯅ ꯑꯦꯛꯇꯤꯡ ꯀꯥꯁꯤ ꯍꯦꯟꯖꯤꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯗꯥꯁꯦ ꯅꯨꯄꯤ ꯊꯤꯔꯕꯣ ꯍꯦꯟꯔꯤ ꯏ ꯀꯥꯔꯛꯂꯦ ꯅꯨꯄꯤ ꯊꯤꯕꯒ ꯄꯜꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯁ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯄꯤꯛꯇ꯭ꯔꯨꯅ ꯍꯧꯖꯤꯛꯐꯥꯎ ꯊꯤꯖꯜꯂꯣ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯔꯗꯤ ꯄꯥꯡꯒꯦ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯅꯣꯛꯏ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯅ ꯑꯃꯨꯛ ꯊꯠꯆꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯍꯦꯟꯔꯤ ꯃꯉꯛꯇꯨ ꯆꯦꯞꯊ ꯌꯦꯡꯉꯒ ꯂꯩ ꯅꯨꯄꯥꯗꯨꯅ ꯂꯥꯎ ꯗꯥꯟꯁ ꯇꯧꯁꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯑꯩ ꯍꯩꯔꯣꯏꯗꯗꯥ ꯅꯨꯄꯥꯗꯨꯅ ꯍꯥꯏꯃꯟꯕꯗꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯅꯨꯄꯥꯗꯨꯒ ꯄꯨꯟꯅ ꯗꯥꯟꯁ ꯇꯧꯔꯦ ꯍꯦꯟꯔꯤꯗꯤ ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯔꯨꯗꯨꯅ ꯎꯗꯦ ꯍꯦꯛ ꯌꯦꯡꯊꯣꯔꯛꯄꯒ ꯅꯨꯄꯥꯗꯨꯅ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈ꯭ꯋꯥꯡꯗꯒ ꯄꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯛꯇꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯒꯤ ꯃꯤꯍꯨꯜ ꯂꯥꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯂꯤꯛꯂꯤ ꯒ꯭ꯂꯥꯁꯁꯤꯡꯗꯨ ꯂꯣꯏꯅ ꯂꯪꯈꯥꯏꯕ ꯍꯧꯔꯛꯏ ꯄꯥꯔꯇꯤ ꯌꯥꯎꯔꯝꯕ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯗꯥꯟꯁ ꯇꯧꯔꯝꯕ ꯀꯅꯥꯒꯤ ꯋꯥꯔꯤ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯍꯦꯟꯔꯤꯗ ꯌꯦꯡꯉꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯤꯅ ꯌꯦꯡꯉꯛꯏ ꯍꯦꯟꯔꯤꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯝꯕ ꯎꯕꯗ ꯄꯤꯛꯇ꯭ꯔꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ
ꯍꯦꯟꯔꯤꯗꯤ ꯃꯩ ꯍꯧꯔꯕꯅꯤ ꯀꯩꯝꯇ ꯍꯥꯏꯗꯅ ꯌꯥꯝ ꯐꯤꯡꯅ ꯊꯣꯛꯈꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯍꯦꯟꯔꯤꯕꯨ ꯇꯥꯟꯅꯔꯛꯏ ꯍꯦꯟꯔꯤ ꯒꯥꯔꯤ ꯊꯧꯔꯒ ꯃꯇꯣꯝꯇ ꯆꯠꯂꯤ ꯄꯤꯛꯇ꯭ꯔꯨ ꯃꯈꯣꯡꯅ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯤꯛꯇ꯭ꯔꯨ ꯇꯥꯟꯅꯔꯛꯏ ꯕꯣꯁ ꯑꯩ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯉꯥꯏꯈꯨꯋꯣ ꯍꯦꯟꯔꯤꯁꯨ ꯄꯤꯛꯇ꯭ꯔꯨꯅ ꯇꯥꯟꯅꯔꯛꯏꯗꯨ ꯃꯥꯒꯤ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯒꯤ ꯎꯏ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯈꯪꯅꯤꯗꯅ ꯅꯪ ꯅꯨꯄꯥꯒ ꯌꯥꯝꯅ ꯈꯠꯄ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯃꯗꯤ ꯃꯈꯣꯡꯅ ꯂꯥꯛꯎ ꯇꯥꯂꯛꯇꯨꯗ ꯍꯦꯟꯔꯤꯒꯤ ꯃꯔꯨꯞꯇꯨ ꯊꯣꯛꯂꯛꯑꯒ ꯍꯩꯃꯥ ꯏꯆꯟ ꯍꯦꯟꯔꯤ ꯆꯠꯈ꯭ꯔꯕ ꯄꯤꯛꯇ꯭ꯔꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯒ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯈꯥꯝꯃꯤ ꯑꯗꯨꯒ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯄꯤꯛꯇ꯭ꯔꯨꯁꯨ ꯎꯔꯦ ꯍꯦꯟꯔꯤꯅ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯩꯕꯗꯨ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯉꯁꯤꯁꯦ ꯈꯣꯡꯅ ꯆꯠꯇꯣꯏꯔ ꯇꯧꯔꯤꯁꯦ ꯍꯦꯟꯔꯤꯒꯤ ꯃꯔꯨꯞꯇꯨꯅ ꯀꯩꯒꯤ ꯋꯥꯔꯤꯅꯣ ꯑꯩ ꯂꯩꯁꯤꯗꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯥꯔꯤꯗ ꯆꯪꯁꯤꯟꯕ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯩ ꯍꯧꯔꯦ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯊꯧꯔꯛꯏ ꯍꯦꯟꯔꯤꯅ ꯑꯣꯏ ꯆꯠꯁꯤꯜꯂꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯅꯨꯄꯥꯗꯨꯗ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯑꯩꯕꯣ ꯑꯃꯨꯛ ꯐꯨꯗꯣꯏꯖꯥꯠꯂꯥ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯅꯨꯄꯥꯗꯨꯅ ꯍꯦꯟꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯚꯥꯏ ꯑꯩ ꯃꯥꯒ ꯆꯠꯂꯒꯦ ꯑꯉꯥꯡꯁꯦ ꯀꯤꯔꯦ ꯅꯪꯒꯤ ꯃꯑꯣꯡꯗꯨ ꯁꯥꯎꯔꯅꯨꯀꯣ ꯀꯞꯄꯗ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯟꯔꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯖꯣꯅꯤꯗ ꯀꯣꯜ ꯇꯧꯏ ꯖꯣꯅꯤꯅ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯦꯂꯔꯖꯤ ꯕꯣꯏ ꯍꯦꯟꯔꯤꯅ ꯑꯩ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯖꯣꯅꯤꯅ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ ꯅꯪꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯑꯣꯏꯔꯦ ꯍꯦꯟꯔꯤꯅ ꯑꯩꯒꯤꯁꯦ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯅꯪꯅ ꯍꯟꯗꯛꯇꯤ ꯕꯦꯡꯛꯗꯒ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯅ꯭ꯌꯨꯇꯟꯗ ꯍꯪꯉꯁꯨ ꯀꯟꯇ꯭ꯔꯦꯛꯀꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯥꯏ ꯍꯦꯟꯔꯤꯅ ꯍꯣꯏ ꯑꯩ ꯈꯔ ꯁꯪꯗꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯃꯆꯥꯗ ꯊꯥꯔꯕꯅꯦ ꯖꯣꯅꯤꯅ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤꯐꯥꯎ ꯇꯧꯕ ꯉꯝꯗ꯭ꯔꯤꯉꯩ ꯅꯪ ꯀꯟꯇ꯭ꯔꯦꯛ ꯑꯃꯨꯛ ꯇꯧꯁꯤꯜꯂꯦ ꯁꯦꯜꯕꯨ ꯀꯥꯏ ꯊꯝꯒꯦ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯇꯣꯏꯂꯦꯠꯇ ꯑꯗꯣ ꯀꯩꯅꯣꯝ ꯍꯪꯒꯦ ꯖꯣꯅꯤꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯦꯟꯔꯤꯅ ꯁꯅꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯖꯣꯅꯤꯅ ꯀꯥꯏꯗꯩ ꯁꯅꯤꯅꯣ ꯍꯦꯟꯔꯤꯅ ꯑꯣ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯦ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯖꯣꯅꯤꯅ ꯍꯣꯏꯅꯦ ꯂꯨꯍꯣꯡꯅꯤꯁꯨ ꯍꯥꯏꯅꯩꯌꯦ ꯃꯤꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯏ ꯀꯥꯔꯛꯂꯦ ꯐꯩ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯖꯣꯅꯤ ꯅꯣꯛꯂꯒ ꯑꯗꯣ ꯃꯤ ꯄꯤꯛꯇ꯭ꯔꯨꯅꯗꯤ ꯈꯔ ꯌꯥꯅꯤꯡꯗꯦꯁꯨ ꯍꯥꯏꯅꯩꯌꯦ ꯅꯨꯄꯥꯗꯣ ꯑꯗꯣ ꯅꯪꯒꯤꯁꯦ ꯀꯩꯅꯣꯝ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯑꯦꯕꯣ ꯍꯟꯗꯛꯇꯤ ꯍꯦꯟꯔꯤ ꯃꯣꯃꯣꯟ ꯅꯣꯛꯏ ꯄꯤꯛꯇ꯭ꯔꯨꯅ ꯈꯔ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯑꯗꯨꯒ ꯑꯃꯅ ꯄꯤꯛꯇ꯭ꯔꯨꯅ ꯌꯥꯅꯤꯡꯗ꯭ꯔꯤꯗꯨꯅ ꯍꯥꯟꯅꯒꯤ ꯋꯥꯅꯤ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯁꯅꯤꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯕꯅꯤ ꯃꯗꯨ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯍꯦꯟꯔꯤꯅ ꯅꯣꯛꯂꯒ ꯃꯥꯟꯕ ꯅꯠꯇꯦ ꯆꯨꯝꯂꯕꯅꯦ ꯖꯣꯅꯤ ꯌꯥꯝ ꯉꯛꯅ ꯑꯌꯥ ꯅꯪꯗꯤ ꯂꯩꯅꯥ ꯍꯦꯟꯖꯤꯜꯂꯝꯃꯦ ꯉꯁꯤꯁꯤꯕꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ ꯍꯦꯟꯔꯤꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯐꯥꯒꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯖꯣꯅꯤꯅ ꯑꯩ ꯂꯩꯁꯤꯗꯤ ꯀꯩꯝ ꯈꯟꯒꯅꯣ ꯉꯁꯤꯗꯩ ꯑꯣꯖꯥ ꯍꯦꯛꯇ ꯀꯧꯔꯛꯑꯣ ꯑꯩꯉꯣꯟꯗ ꯇꯥꯛꯊꯔꯛꯑꯗꯣꯏꯅꯦ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯍꯣꯏ ꯑꯣꯖꯥ ꯖꯣꯅꯤꯅ ꯑꯍꯥꯟꯕꯩꯗꯣ ꯅꯪꯅ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯗ ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯅꯨꯀꯣ ꯌꯥꯝ ꯇꯞꯅ ꯏꯪꯅ ꯅꯨꯡꯁꯤꯅ ꯍꯥꯏꯗꯧꯕ ꯐꯅ ꯆꯥꯎꯅꯤꯡꯂꯁꯨ ꯇꯞꯊꯔꯒ ꯍꯦꯟꯔꯤꯅ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦ ꯀꯩꯅꯣ ꯖꯣꯅꯤꯅ ꯅꯪꯒꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯒ ꯌꯥꯔꯁꯦ ꯁꯤ ꯌꯥꯅ ꯇꯧꯀꯣ ꯑꯩ ꯊꯕꯛ ꯈꯔ ꯂꯩ ꯊꯝꯃꯦꯀꯣ ꯀꯣꯟꯅ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯇꯨꯡꯗ ꯍꯦꯟꯔꯤꯁꯨ ꯃꯣꯃꯣ ꯅꯣꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯆꯥꯛ ꯇꯣꯛꯑꯕ ꯇꯨꯡꯗ ꯍꯦꯟꯔꯤ ꯅ꯭ꯌꯨꯇꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯅ꯭ꯌꯨꯇꯟ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯛꯏ ꯑꯗꯨꯒ ꯗꯌꯥꯏ ꯀꯩ ꯂꯩꯔꯒꯦ ꯍꯦꯟꯔꯤꯅ ꯁꯅꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅ꯭ꯌꯨꯇꯟꯅ ꯀꯔꯝꯕ ꯁꯅꯤꯅꯣ ꯗꯌꯥꯏ ꯍꯦꯟꯔꯤꯅ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯅ꯭ꯌꯨꯇꯟꯅ ꯑꯣ ꯈꯪꯉꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯗ ꯏꯕꯥꯏꯒ ꯌꯥꯝ ꯄꯨꯟꯕ ꯑꯗꯨꯅꯦ ꯍꯦꯟꯔꯤ ꯃꯆꯤꯟꯗꯨ ꯐꯩꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯃꯥ ꯍꯌꯦꯡꯃꯛ ꯊꯕꯛ ꯂꯧꯊꯣꯛꯀꯗꯧꯅꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯍꯟꯕ ꯌꯥꯔꯣꯏ ꯅ꯭ꯌꯨꯇꯟꯁꯨ ꯃꯥꯅ ꯀꯔꯝ ꯇꯧꯒꯅꯤ ꯈꯜꯂꯝꯕ ꯊꯕꯛꯇꯨꯃꯛ ꯍꯦꯟꯔꯤꯅ ꯍꯥꯏꯔꯛꯑꯕꯗ ꯑꯆꯧꯕ ꯄꯣꯠꯂꯨꯞ ꯑꯃ ꯊꯥꯡꯊꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯍꯣꯏ ꯇꯌꯥꯏ ꯑꯩ ꯐꯅꯕ ꯁꯤꯟꯒꯦ ꯑꯗꯣ ꯏꯕꯥꯏꯗ ꯍꯥꯟꯅ ꯍꯥꯏꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯍꯦꯟꯔꯤꯅ ꯑꯩ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯄꯣꯛꯇ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯋꯥꯏꯇꯤꯡ ꯂꯩꯔꯦ ꯍꯦꯟꯔꯤꯅ ꯏꯕꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯥꯜꯂꯦ ꯑꯩ ꯊꯣꯛꯑꯒꯦ ꯍꯦꯟꯔꯤ ꯃꯆꯦꯒꯤ ꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯂꯥꯛꯏ
Vidyalakshmidi filam yengdana nok-noktuna leirami. Henryna, "Iche, ibaise kana wari sarje?" Vidyalakshmina, "Moi thabak aruba magi wa khanari haibane, haujik hairame, aduga taurake haina." Henryna, "Oh, fare. Adudi iche da taurakanda Sani do thabak toholani hayo." Vidyalakshmina, "Ye, kaigi?" Henryna, "Maram lay, tumo, yam thengna tumno. Good night." Henry su thoklaaga magi ka changai, adubu Pictru hamungda tumaga leirami. Henry di khangpre khangi. Nangdi sida kamaina?" Pictru noklaga irang tausilai. Yam ikaibra, ai chatkrora." Henry pakhatna, "Haima, phagi tawune. Ado nang kai hainingge aingonda?" Pictru suktoklaga, "Mi nanga tumbalaga." Asi hairaga Pictru changsilaga Henry gi mathabakta nalai. Henry di Pictru na solakpaduda masadu maina chingbaga chapheng manai. Masadu loina pangthakre, makhada taraga leire. Talaktuda Vidyalakshmi su prap changai. Now, tabro, ai amukta changake." Henryna, "Kaigino nangna aingonda adu koiriduba?" Vidyalakshmi machinda solai. "Is koiba kaina nangna nahan khai sauduna tawridude kemtaga tawdaba sariye." Asi hairaga manungda changai. Somdana Henry, "Aidi kainom tawrehe, nangna dumain tawrakpado." Vidyalakshmi mamitu lauthoklaga, Now, kedaurage?" Vidyalakshmina masadu nomi. Henry su arap akhangnana makhada hippaga leirambadu ubada fuk hawgalaga, "Kairone tawmise?" Vidyalakshmi yam ngakna, "Oh, nangna sa khangjadaba oire." Henry kharadi ikaire, masu haujikta gyan lai mondrangni haiba. Henryna, "Kaigino migada wahang pahang tawdana hekta changaide?" Vidyalakshmina, "Imai pema, yarese, phone kaurame, adugi piba lakpane." Henryna, "Ibaida haikraba?" Vidyalakshmina, "Ado ai kainom haidawdi laiko, kona haige. Good night." Asi hairaga Vidyalakshmi su chatkre. Henry ahingdu Pictrugi wakhan khanna tumba yakhidre, adum nongankre. Anganba ayukni Henry yam ngana hawgalaga brush tawthokpa loiraga irujai. Henry mingshel mamangda yengaga, Pictruna, "Ya, ikaijai." Asi hairaga mamaidu khumjilli. Henry su angawbaga chaphek manare Pictruda mamita uraga sum leire. Henry irujaba loiraga dress ka loisillaga mingshel mamangda lepaga, "Ai amuktabu try tawge." Asi hairaga Henry Pictru thengnabada haigadaba moongdu tawi. Henryna, "Aiga ngasidi wari amata sanase. Ado nang aibu kiganoba. Ai kemta tawroye. Aidi nangbu sathina, hehe." Henry makoktu holaga, Yes, sure di best ni kaino."